Kurumjari Image TV meeting tagi singbu meneno maitem na taram na oksari ngachinu hilipao pizari ngasi ayuk pung taruk makhai dagi taruk ka minute yangkhai manga fawagi manungda jiribam dagi imphal ki damak pochai puba gari punna humudra mari satpa hokre masi A69 battalion CRPF AC amana luchingduna khongsan ki loaded truck sing adudi FCI nifumari cement tara nipan fertilizer manga biscuit ama gym materials ama plastic items ahum new car ani punna gari humudra mari asi escort tawraga pukhibani aduga loaded oil tanker zamaga subna amma loaded LPG nifutaru jiribam da panduna leihori ngarang tatbungda kuki khulai paiwa amadi kuki nupi singna athingba pibadagi gari sing satkhid dabani aduga escort ngasi escort tawraga gari sing satpa sida oil tanker amadi LPG gari sing sattabagi matangda mahajol amadi gari mapu singna risk oi haibadagi satribani haina thajaba yaba paw amana hairi Hauzik paliba Manipur gi lengak sina aikhoigi sakraba yum sabiduna soidana leihangani aikhoigi laifam security matik sana thambiduna mahausagum leihangani haikhiba thajaba adu paliba lengak asina tawthorak liba mawong asina aikhoigi asa kaihale haina Borobekra police station da saidangduna leiriba lamtai khuno khungi yummai thado pikraba khunja and naba singna pendaba wafam kaya Fongdorakpada Hosi Aikoina Jiribam district ki Borobekra subdivision gi police station Lairaklibasi Thakayama Farakle Ngasi Fawa Lainga ki Maikaidagi Mateng Fangdri Nupi Angang Singna Lay of Vivum Asi Amukta Yang Sinbiro Karigino Aikoibo Tokaina Tambiriba Ahinkaya Ahal Oiraba Singna Tumdaba Ningam Dana Kappa Punamakanasu Tabidana Hanna Yang Sinbidaba Haibase Yamna Pende Aikoigi laifam haire police station berenda da tumli nong surakpada aikoigi tumpham leite haiba wafam kaya phongdorakli anaba kaya yaure aikoichu jiribam da thokpa ngamdre state security force mayam tharaklaga ngasi fawba aikoina ngaiduna leiribani adubu ngasi fawba tharakta ba haibase aikoibu sikro haibaga chap manai aduga CSOs mayam nasu aikoi wariba sida mateng pangbiu haina phongdokhi Nuna khungnam sida tharga hoi ahing tumlibani masigi pose hajen na banati laga sigba pium se hajiba lenga siga mai leina ba ini department na laktana kuphang na jengjal da base masini ba koina penja da base masi lenga ta koina haidana koi kana da hari godino Manipur lenga china paliba government china akoche atopa mawo modo ubibagi ubirabra haiba miyam gi question ne ba laise Mana masina atuba matam sida akoina lengakna yam thuna akoigi chakraba mang takraba akoigi property ma mang gi bokho gi bo sigisu akoi tobung thokba tawirau aduga hajijik leliba singam nangam dane leliba inanganda phi matama jawdane hipiba kaya amusung nariba jeliba mayam sigi simasigi daite sibu kanana lawgodoribano akoina Kuki sing ni chingnaba singna mayum kaya mai thadokibadagi laifam laitabadagi Jiribamgi mayol hangliba relief camp singda changjafam loduna leiriba mafam singda tongan ba loop amadi miyoi singna mateng panglak lep 3 ngasisu Jiribamgi hilgatagi ningombam Brazalal singi machanupi Kasar Ramnagarda mayum panduna leiribi uri kimbam ongbi biyoya debigi imung manungna nongmada sangraba yadraba chanaba poching seng hawai thau chanaba pochai na chingba polam sing tengbang aduda saruk yakhiba madol koba mioi amana asumna hai ngasi awana taraba relief camp sida leiba mioi singda hilgatagi ningombam Brazalal singi machanupi Kasar Ramnagarda mayum panduna leibi uri kimbam ongbi biyoya debigi imung manungda tengbang asi tawjarakpani haiki Nasi mayum makai kaya thadopi khidbadagi lanjen aduna Jiribamgi Vidyanagar Multipurpose Sports Complex Indoor Hall da changjafam loduna leiriba inmate singda Lakipur Lane Laikai Ex Servicemen Welfare Association Kasar Assam amadi MM Sarma Laikai na medicine ising disposal plate firol amadi essential edible goods sing relief camp sida leiriba inmate singda kusin nakrai Tengbang Hiba Lakipur Lane Laikai Ex Servicemen Welfare Association
Kasar Assam ki President H Binod Kumar Singh hana phongdorappada ngasi Jiribam gi awaba taraba miyoi singda ekhoi gi maikai dagi mateng pangba laksabani masi athuba matamda sarkar na mityeng sangbiduna hanagum tangdu leitaba puraktuna santi leibak ama athuba matamda puraku haiba wafam thamki saruk yakhiba Lakipur Land Laikai ex Servicemen Welfare Association Kasar Assam gi Vice President Mutum Dinamani Singh hana hai ngasi relief camp asida I mari ama oina laksaduna awaba taraba isininaw singda mateng pangba laksabani ex servicemen gi maikai dagi Manipur gi State Minister da haizari madudi athuba matamda mahosa gi punsida hanjinnaba honabiyu haina appeal tawki makhata na haikibada ai isamaksu international swimmer South Asia game da silver medalist amani adugo Manipur State asi national international player kaya leiriba lamdam amani masigumba atangba sanaroi sing asi mutki gadra haibagi chingnaba leijai maram maduna Manipur gi State Minister na pukning sangbiduna athuba da santi puraknaba honabiyu haina phongdokhi every amuk hanale ba mitata koi mang thinya haibada mase arando oi aduga mathangda koina khara lakna namjaba khara mayam da poti khara sinajaba sinam gi eviriba organization na koi mayam sinjana makoi da matik chana gengi copy todana khara ni dum mone nuai ba osunai na se hajaraga oida ek service association le lakai sinasu ningam maudana koi gi family singna mamite mapi kangdana lehori haibasimasu mayamna madu thajabiu aduga loinana koi gi le lakai degi sincerely oina Thangjam Sarat Kumar na ekoi gi medicine khara ijarei masisu mayam na harau tayamna loption bigadra loption biu haina ekoina haijari masepunu Mamang sahi gi me ahumdagi hauduna tha tarahumdoi helaklaba irang asida miyambu ngak senaba lakiba army singna Bisnupur district Moirang subdivision 51 ngangkhalawai da leiriba law canal gi mathak thangba saruk ta leiba maitai gi low pari chani yankhai rong kuki singna low usilakle haina senior citizens forum ngangkhalawai gi secretary Khumanthem Joy Kumar na phongdorakli ngangkhalawai da senior citizens forum ngangkhalawai na sinduna ngasi pangthokhiba pawgi mifamda wafam si phongdokhibani mahakna makha takibada mamang sahi da su ngangkhalawai gi maning thangba chingkhong da leiriba Sikh regiment na law canal gi maning da leiriba 51 ngangkhalawai gi tarung pokpi local lairem chou maru local lamjau local wangthrok lamjau local ising thembi mamang local marijin liupari chani yankhai rongi lomi sing magi local sing da changba yadabana mamang sahi su lo uba yakhide handak su amuk maitei sing sangba thingli marak sida maitei gi lo pari chani yankhai rom asi hoji kuki sing na kanna lo unabagi thabak sathari maitei sing buna sanghandaba aduga kuki sing buna Maitai gi low unaba honabada kari su haidaba yaningde laingang na akan mamideng sangbiduna maitai gi local mari asida low uba yanaba sinbiyu haiki loinana aikoina haijaningbadi aikoibuna lokene asidagi khongpham amata kaba yade haiduna athingba pibiri aduga kuki terrorist hingnadi aikogi 51 crime manungda leiriba lokpham punama ase Lo kenen bhauba haitharak tuna low lingba yana naba pamphel hunba yana naba khoijen ba loigre thorang punamak loigre aduga aikhoi gi maitai gi lofam sing asidi ngasi phauba aikhoi na kaba ngamdabna maram ora kanda aduki matik aikhoi gi thamoi da pen daba nungai taba phaujari matang sida ngasi nungtil ri pau pizza ba loijare bideng tabi ri ba singbu amuka na khurumjari